Finance Department handak nौना order thoktuna Governor in Council na approve tawkiba lenga ki thabak tawba singi dearness allowance DA amadi pensioner singi dearness relief DR singi oina DA chada ahum hape haina order tholokpa sina lenga ki thabak tawba singda nuai tabak kaya pokhale Maramasina DA chada ahum pirakpa asi yaningde haiduna October 13 ki kuntra fauba lenga ki thabak tawba singna black badge thetpagi khongjang sangsilagani lakliba November 3 dagi matam kaktana lenga ki department khudingmakta employees singna pen down strike changsinbada warep nare haina Manipur Government Service Federation MGSF amadi Manipur State Pensioners Union na phongdorakli Pisum thongda leiba pensioner union gi sanglenda pangthokpa pawgi mifam amada Manipur Government Service Federation gi Vice President Laishram Sarat na haikibada khanghaudana Finance Department na Governor in Council na dearness allowance DA2 State Government Employee and Dearness Relief DR2 pensioner sing 8 pay commission gi implement taunaba ngaiduna leiraba matam asida DA gi 3% hape haina order tholokpa si hakchuna lawi Manipur lengak na MGSF amadi MSPU da hangbiramba tanaramba leite Manipur lengak ki thabak tawriba khudingmak chada ahum pirakpada warauba nungaitaba kayana pikthale Manipur lengak na DA chada ahum pirakpa si lengak ki thabak tawriba khudingmak na yaningde amaromda yumthangnariba Assam da DA chada yankhai manga Mizoram da chada nimfu piri Madugi mathakta hapagi process fauba lekhrabani adubu Manipur da chada ahum khak piba haibasi yamna laibak thibani maramaduna state asige employees singi khadbiduna central lengak na chanariba chada yankhai nipandagi tadana pibinaba Manipur lengak na khanabiyu maramasina DA chada ahum pirakpabu yaningdaba phongdoktuna lakliba October 13 tagi kuntra fauba lengak ki employees singna black badge thepagi khongchang changsilagani amadi November 3 dagi matam kaktana lengak ki department khudingmakta employees singna pen down strike junction bada amatu oina warep nare maramasina pensioner kudingmakna mateng tawbiyu haike contract basis ta service to biriba mayami matang basana na aini yabu mong da moi regular ta na mong yimbiu loine na in the interim moi gi torop se masi hengat biu matang basana to biu hajabasi contract ki LDC ki torop 10950 gatang hoy minimum wages de hena ta na biriba ada finance bi sina thokone ai ada sigum mayam se koina masi device to biu na koina demand mayam ji pi na Manipur Sarkar da thajingare ada ngasi bawdo unanaba matam ji pirak kare ada masi mayam ji tabi rakabina maram hoidana laiba October ki tang kuntari tagi ri kun cha ba se black base thetana saka gi thogo mayam chi da karmachari singi pen da bangai ta bu phongok na ba koi sem thajare aduga masida amoksu respond to bi doctor di laiba November ki tang mari sidai da pen down strike se to ba da koi ware si logjare